Badayam na maru ipa pawam update thamjage Kuki Millitantsingna Meetei Khul Tamna Kaptharakpa Motar sela Labukta Taduna Leiramle ngarang numidang pung ni pani mina tararom taba matamda harau then mathakang pokpi district ki manungchen mafam singdagi Kuki Millitantsingna bom amadi nongmai masing khangdana kokruk Meetei Khul Tamna kapsalakiba aduda pokhai hautaba nipuga mathoi gi Motar sel ama ngasi Labukta Taduna Leiramba kunithoi suba sam rifles kanguna thengnakre bom Taduna Leiramle mafam hasi kadangban part 2 dagi nongpokromda pitjang khairom Satlaga label Labuki Sarukta Taduna Leiramle thengnakibani bom adu 22 Assam rifles ki kanguna bom expert ki kangbu kaluina na asoyangam yauduna pung ani ga minute tranga tapa matamda bom adu asoyangam yauduna pakhayan kreheri Labukta bom Taduna Leiramle adugi matangda kadangban part 2 gi apunba maira paibigi secretary langbam om bisanti leimana pongdokhi bedadi ngarang kadangban part 1 2 amasung kogruk khulda Kuki Millitantsingna angakpa phangna bom amadi nongmai kapsilaktuna landarakhi ngarang Kuki Millitantsingna kan mongda landarakhi badu khunja sing Tamna hatlagi haibagi thawngni asigumba thodok asi amuk phawa thokidre ngarang hing khunja sing mafam chaba mafam singda lanjina tuna waba khangduna laiki laibak thibadi khulasida CRPF thamlibu kunithu suba sam rifles amadi state force kangbu laktuna khunja singgi mateng amata pangkide loina Kuki Millitantsingna takthoknaba thabuksu lawkhatkide bom leire haina lamsang police amadi Imphal West ki SP da pau pira fawada matam sana lakide maduna maram oi khunja sing lobok kumduna thabuksu bangamdre haina supenda phungdokhi aduga mathangi update na manipuri ki BJP lengak na Meetei Khul singda nongmai kapsinduna landa hanna Kuki Millitantsing yoktuna thamlabra haina hangnarakli Manipuri Chief Minister N Birena Manipur da tamna santi hanjilak pa hore haiba wafam lebak miyam gi mafam da phongdok labasu hojuk Manipur gi tampak ki district haiba di Imphal West Imphal East Bisnupur amadi Kaksing district ki chinga tainana leiba tampak ki Khul singda Kuki Millitantsingna lepa leitana nongmai amadi bom na singba kapsinduna landarak pa leptri Kuki Millitantsingna phaba kuchu khulai sijana duna maning tamna landaning ba matamda hektamak landarak liba asina takpadi Manipur gi BJP gi lengak asina Kuki Millitantsing asi yoktuna thamlabra haina praja section kya dagi hangnarakli praja section kya dagi presta phongdok matung ina de Manipur lenga kina ton somang uriba Imphal West ki kogruk harauten kangchup singda kadang panna sing bahai Meetei Khul asida Kuki Millitantsing ni yamna toina nongmai amadi bom na sing basijin naduna landaragi masidana tana Imphal East ki sana sabi sabung khunau ga thangnana leiriba Meetei Khul singda su Kuki Millitantsing na lepa leitana nongmai kapsinduna landaragli masina loidre Bisnupur district ki Tronglaubi Phubala loinana hairiba Khul sing asiga thangnana leiriba Meetei Khul singda su Kuki Millitantsingna ngahak leitana nongmai kapsinduna landaragli Kuki Millitantsing ka henba thawng asina maram oiduna khunja singna lobuk tukumduna law yeiba amadi khawbo phawbo yamna wana security ngak senduna pangthoktuna lagli maduna Manipuri gi naton sumanga manarba tampaki district singa tainaba singsang singda Kuki Millitantsing khutlingduna leire haiba khangna Manipuri lengak na takthokna ba thabuk paikhatriba asina takpadi Kuki Millitantsing asi Manipuri lengak na tasengna yoktuna thamlaga Meetei Khul singda landa halagli brahibase hangnalagli praja section kaya dagi makhatana presta phungdurpagi matung ina Kuki Millitantsing na matakda pankhriba tampaka tainaba singi saruk singda bunker kaya sanduna kiamna singba semgatuna afaba makhalgi nongmai amadi bomna singba paisinduna thamle aduga Meetei Khul singda yamna toina landarakle haibasi khangna karigidamaktu Manipuri lengakna makhoi bu ngakthokpa ngamdribano haibasini Kuki Millitantsing na khutling duna leiriba mafam singda Kuki Millitantsing na maning tamna sathok sasin tawduna bom top amadi nongmai kaya paisinduna thamba matamda karigidamakta Manipuri lengakna khangba ngamdribano oiriba film asina takpadi Manipuri lengakna Manipuri ki misam miyambu ngak senaba lokotpam thokpa thabuk adu laukhatre miyambu Kuki Millitantsing gi makhut asibagi khayata tahannaba thawaina sinba male haibasini awaba mayang narbe khunja kaya na phungdorpagi matung inadi mamangda Chief Minister N Birena Kuki Millitantsing na bunker saduna lai haiba mafam kuthramagama room khangba ngamle athubu matongda takthoklagani haina miyamda lauthokhraba thabuk oina pangthokpa ngamtana tokhre maduna hojikti thawna phaba miyamgi khanba mareibak Manipur bu nungsiba Chief Minister Biren haibadu oibiro tampaka tainaba singi mafam kayada Kuki Millitantsing na khuling duna leiriba asi athubu matamda takthokpiduna Meetei Khul singda nongmai kaptuna landarakpa asi lephanduna ingtapa Manipuri haiba adu ohenaba Chief Minister na lawpham thokpa thawdang adu sapsana lobiyo haina su phungdoragli aduga bathangi update asina extend da nupa masa bani laikidre amana aru film da laikannari ngarang numdang weram pung manga rum taba matam de Imphal West ki singjamai police station gi manung chanba sajing Meetei lamkhai de motorcycle Himalaya thoduna lakpa amaga activa thoduna lakpa gari ani thomjina bada nupa masani laikidre amana aru film da hojik rasmeti state laikannari thodu asigi matang da pau cs na phangwi pau gi matung ina laikidre nupa masani edu sangai umphom terapur mayai lekai degi MD Rawis Sahitramnga apokpa MD Jahuruddin amadi hayel Labukta gi MD
अबीर सही तरह तरे अपोप एमडी अजमेर कवि लेखिद्रब नहानी की ममानब अमगा लोइनना पुन्ना मोटरसाइकल अदुदा तोंगदुन इम्फाल रोमदगी हाइथरकपदा इम्फाल मोरे लंबी की चाजिंग मितई मपादा इम्फाल रोमदगी हाइथरकपा मखोइगी ममांगदा थौबा एक्टिवा अमा लंबी हाइजिलकपदा कंट्रोल ngamhudabadagi thingjinnabada laibak thiba thodok adu thokibani hairi थौदोक अदुदा नहानी अदु लैकन्नब ngam लैखिदबनी लोइना नहा मना रू फियम दा हुजिक लैकन्नरी असिबा अक्संग अरोइबा मथु मंगम पांगथोकनबगी दमकता इमुंग मनुंग की मियोइसिंगना रिम्स की मोक्तगी लौखरे हाइरी अदुगा मथंगी अपडेट असना लेमहौरिबा लालहौलुपसिंग सु शांति की लंबीदा लाखन्नबगी दमकता मणिपुरी लेंगाकना थोंग लाउना हांगदुना थमली सीएम बिरेन केएस पंबईने लुसिंग यूनाइटेड नेशनल लिबरेशन फ्रंट यूएनएलएफ का इंडिया लेंगा का होकिबा नवेंबर 15 दिल्ली द पीस एग्रीमेंट साइन तौनोकिबा सिगुंबा लेमहौरिबा लालुपसिंग सु पीस की लंबी द लाखन्नबगी दमकता मणिपुरी लेंगाकना थोंग लाउना हांगदुना थमली हाइना मणिपुरी चीफ मिनिस्टर नोंथोंबम बिरेन फोंदोखरे वाफम असिंग असि होकिबा नवेंबर 15 सही उंफु हेना मणिपुरी मियामगी खंदुना सिंखुंग चिंग्या थीदना चाबा थकपा खंगदबा मखै पुंसी लेलमखिबा मणिपुरी की अरिबा लालहौलुप अमा ओइरिबा केएस पंबईने लुसिंग बाय यूएनएलएफ का इंडिया लेंगा का चीफ एग्रीमेंट साइन तौनखिबा लालहौलुप असिगी लुसिंगबसिंग अमदि कदरसिंग मणिपुर की सेंगलबा कंगला लाइफम लेन की कंजीबुंग द पांगथोकिबा ओकपगी थौरम अमदा चीफ मिनिस्टर न फोंदोकिबनी थौरम अदुदा चीफ मिनिस्टर एन बिरेन मणिपुरी लेजिस्लेटिव असेंबली के स्पीकर टीएस सर्टिफिकेट कैबिनेट मिनिस्टर सिंह एमएलए सिंह चीफ सेक्रेटरी डीजीपी सिविल अमदि पुलिस की मकोक थोंबो ऑफिसर सिंह आईजीआर साउथ सेंट्रल फोर्सिंग के ऑफिसर सिंह मैरा पाइबी लुप सिंह सिविल सोसाइटी ऑर्गेनाइजेशन सिंह की मेंबर सिंह लुप असी कदर सिंह इमुंग मनुंग सिंह इंटेलेक्चुअल सिंह बकायाना थरम अदुदा सरुग याखी रोइबेगेबदेसना पार्लियामेंट की विंटर सेशन असिदा मणिपुर थोकलिबा इरांग असिगी मरिक सुमा पाउदम थमदुना खन्नगदबनी माइसोर इंडिया की स्टेट खुदिंगमक्तगी लाकपा एमपी सिंह ममांग मणिपुर की एमपी लैरी हाइबो तुना लाकलिबा डिसेंबर 3 हौगदुरिबा पार्लियामेंट की विंटर सेशन असिदा मणिपुर थोकलिबा इरांग असिगी मरिक सुमा पाउदम थमदुना खन्नगदबनी हाइना सोशल एक्टिविस्ट माइसोर थौनावजम फोंदोखरे वाफम असिंग असि माइसोर थौनावजम की मसागी मयुमदा पांगथोकिबा पाउ इन्फॉर्म अमदा फोंदोकिबनी मागना मखा तारादुना हाइ मणिपुर थोकलिबा इरांग असि स्टेट इशू ओइड्रे नेशनल इशू ओइरबनी थासी की मरीदगी हौगदुरिबा पार्लियामेंट की विंटर सेशन असिदा इंडिया की स्टेट खुदिंगमक्तगी लाकपा एमपी सिंह की ममांग मणिपुर की सु एमपी लैरी हाइबगी दायित्व पुमनमक लौदुना मणिपुर हौजिक म्याम तंगदु लैतादन लैरिबा असिगी मरिक चुमा पाउदम एमपी सिंह द खंगनदुना मपानदगी चंगसिलकलिबा अफबा मखली खुलाई पाइरबा टेररिस्ट ग्रुप न लांदारकलिबा असिदा अकन एक्शन लौखनबा पार्लियामेंट द पुखतुना खन्नगदबनी कुकी मिलिटेंट्सिंगना लांदारकपदगी मयुम मकै थादोक्तुना दानजेनरक्तुना रिलीफ कैम्प द मियोय कया रिफ्यूजी अमुकुम लैरी करम्बा मतमदा इंग तप पुरक्तुना मसा मसागी युमदा हंजिनगनी हाइबा मैकै कयादगी वहंग हंगली तंपाक के मफम सिंह द शांति लैबदी मलहनबा अदुबु खंगौदना हेक्ता खुलाई पाइबा सिंगना लांदारकपा असिना मियाम द शांति सेंगना लैरब्रा नत्रंगना लैत्रिब्रा हाइबगी सममनबा लेहले हाइरदुना ngarang मक्ततसु मणिपुर की सिंखुंग चिंयाद लैरिबा खुंगंग खरदा मपानदगी चंगसिलकपा अफबा मखलगी खुजु खुलाई पाइबा टेररिस्ट सिंगना बोम अमदि नोंमै कापसिनदुना लांदाबगी थबक सथरी महान मखाताना हाई लमदम असिदा थोकलिबा इरांग असिदा कुकी खुलाई पाइबा सिंगना सथरकलिबा लमहेन थुहेनबा मियोट मिनै असि शेड्यूल कास्ट तारिबा मफम सिंगदना अयाम्बा ओइरमले हाइदुना मैकै कयादगी वाकत लाकपगी नेशनल कमीशन फॉर शेड्यूल कास्ट से थाकिबगी मतुंग इन रिपोर्ट 2 ga 2 leiramki haina su mahakna makha taki